ꯏꯁꯄꯤꯀꯔ ꯄꯨꯊꯣꯔꯛꯑꯦ ꯃꯌꯥꯝ ꯏꯁꯄꯤꯀꯔꯁꯦ ꯇꯦꯁ ꯇꯧꯔꯤꯅꯤ ꯑꯩꯅ ꯌꯥꯔꯕ ꯍꯥꯏꯅ ꯑꯗꯣ ꯊꯦꯠꯆꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯒꯤꯗꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯣꯅꯤꯌꯥꯁ ꯀꯤꯠꯆꯟꯗ ꯁꯣꯅꯤꯌꯥꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯥꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯆꯥꯍꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯃꯥꯅ ꯀꯣꯃꯦꯗꯤ ꯇꯧꯁꯜꯂꯤꯁꯦ ꯑꯗꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯩ ꯑꯁꯤꯒ ꯁꯤꯡꯖꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯌꯦꯡꯕꯤꯌꯨ ꯁꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯨꯒꯒꯤꯗꯤ ꯃꯥꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯂꯤꯛꯄꯅꯤ ꯂꯤꯛꯇꯛ ꯁꯦ ꯃꯥꯒꯤ ꯉꯥ ꯊꯣꯡꯕ ꯂꯤꯛꯇꯛ ꯈꯇꯪꯇꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯨ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒ ꯃꯥꯒꯤ ꯀꯣꯠꯅꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒꯩ ꯁꯣꯝꯗ ꯃꯥꯒꯤ ꯆꯥꯛ ꯂꯩꯔꯦ ꯃꯥꯒꯤ ꯍꯦꯟꯖꯥꯡꯁꯦ ꯂꯤꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯕꯤꯅꯣꯂꯥꯏ ꯍꯧꯔꯒꯦ ꯕꯤꯅꯣꯂꯥꯏ ꯕ꯭ꯔꯣ ꯍꯧꯔꯒꯦ ꯑꯔꯦꯝꯍꯣꯏ ꯗꯣꯏꯗꯤ ꯊꯣꯏꯕ ꯍꯣꯏ ꯗꯣꯏ ꯅꯥꯔꯩ ꯅꯆꯣꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯇꯩ ꯐ꯭ꯔꯦꯟ ꯄꯨꯝꯅꯃꯛ ꯒꯥꯔꯣ ꯑꯣꯜ ꯐ꯭ꯔꯦꯟ ꯃꯥꯏ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯈꯨꯠꯇꯤ ꯍꯥꯝꯃꯕꯅꯤꯅ ꯑꯃꯨꯛ ꯍꯥꯝꯖꯒꯦ ꯑꯩꯗꯤ ꯑꯍꯨꯝꯔꯛ ꯍꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯩꯗꯤ ꯁꯛꯄ ꯍꯩꯇꯦ ꯑꯩꯈꯣꯏ ꯏꯅꯥꯎꯇꯅꯤ ꯏꯁꯩ ꯁꯛꯄ ꯍꯩꯔꯤꯗꯣ ꯆꯥꯕꯒꯤ ꯏꯁꯩꯗꯤ ꯃꯥꯅ ꯌꯥꯝ ꯍꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯕꯤ ꯑꯣ ꯄꯥꯏꯕꯗ ꯀꯦꯟꯗꯧꯕꯤ ꯁꯥꯠꯄ ꯂꯣꯏꯔꯒꯦ ꯂꯝꯗꯥꯏꯒꯤ ꯕꯔꯕꯔ ꯄꯠꯊꯕꯤ ꯇꯨ ꯁꯦꯅꯤ ꯈꯪꯗꯦꯀꯣ ꯑꯩ ꯏꯁꯄꯤꯀꯔꯁꯦ ꯌꯥꯏꯔ ꯌꯥꯗ꯭ꯔꯤꯔꯥ ꯂꯩꯔꯛꯄꯗꯨꯒ ꯑꯣꯀꯦꯅꯤ ꯑꯣꯀꯦꯅꯤ ꯇꯛꯁꯜꯂꯣ ꯑꯩꯗꯤ ꯇꯦꯡꯒꯣꯠꯁꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯆꯥꯔꯣ ꯌꯥꯝ ꯆꯥꯖꯗꯦ ꯏꯂꯤꯛ ꯂꯤꯡ ꯆꯥꯏ ꯁꯤ ꯈꯛꯇꯪ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯗꯤ ꯍꯧꯔꯦ ꯀꯦꯃꯦꯔꯥꯁꯦ ꯁꯦꯠꯇꯤꯡꯁꯦ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯃꯥꯏ ꯑꯣꯐꯤꯁ ꯇꯥꯏꯝ ꯌꯧꯔꯦ ꯑꯩꯒꯤ ꯁꯔꯨꯛ ꯁꯣꯟꯅ ꯂꯧꯖꯒꯦ ꯁꯤ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯁꯤ ꯃꯌꯥꯡꯕ ꯁꯤꯡꯖꯨꯁꯦ ꯃꯆꯤ ꯂꯧꯖꯔꯒꯦ ꯑꯩ ꯁꯤꯡꯖꯨꯁꯦ ꯃꯥꯒꯤꯁꯦ ꯃꯉꯣꯟ ꯄꯤꯈ꯭ꯔꯒꯦ ꯄꯣꯠ ꯐꯩ ꯆꯥꯔꯣ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯂꯩ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯨꯔꯥ ꯐꯦꯁ ꯀ꯭ꯂꯤꯌꯥꯔꯅꯦ ꯀ꯭ꯂꯤꯌꯥꯔꯔꯣ ꯃꯥꯏ ꯅꯪ ꯁꯤꯡꯖꯨꯁꯦ ꯎꯕ꯭ꯔꯣ ꯅꯪ ꯉꯥꯡꯉꯗꯤ ꯆꯥ ꯂꯣꯏꯗꯣꯔꯦ ꯆꯥꯔꯣ ꯅꯪ ꯆꯥ ꯂꯣꯏꯔ ꯍꯧꯒꯠꯈ꯭ꯔꯣ ꯑꯩꯗꯤ ꯁꯨꯝ ꯇꯞ ꯇꯞ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯎꯕꯩ ꯃꯊꯧ ꯅꯠꯇꯦꯀꯣ ꯍꯥꯏꯕꯩ ꯃꯊꯧꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩꯗꯤ ꯂꯣꯏꯗꯣꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯌꯦꯔꯨꯝꯒꯤ ꯆꯥꯔꯣ ꯍꯥꯏꯗꯣ ꯑꯩ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯏꯅꯥꯎ ꯑꯃꯅꯁꯨ ꯉꯥꯅꯨꯒꯤ ꯆꯥꯔꯧ ꯍꯥꯏ ꯉꯥꯅꯨ ꯆꯥꯔꯧ ꯍꯥꯏꯔꯛꯄꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯔꯛꯄꯅꯤ ꯉꯥꯅꯨꯁꯨ ꯆꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯤꯖꯦꯟꯅꯁꯨ ꯌꯦꯔꯨꯝ ꯆꯥꯔꯧ ꯍꯥꯏ ꯃꯥ ꯌꯦꯔꯨꯝꯁꯨ ꯆꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯃꯥ ꯌꯥꯡꯈ꯭ꯔꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯒ ꯄꯨꯛ ꯊꯟꯕꯩ ꯍꯤꯗꯥꯛ ꯑꯃꯇꯪ ꯄꯤꯌꯨꯕ ꯐꯅꯕ ꯊꯟꯗꯅꯕ ꯑꯗꯨꯝ ꯆꯥ ꯂꯩꯒꯦ ꯆꯥꯕꯨ ꯆꯥꯔꯤ ꯊꯜꯂꯤ ꯏꯁꯤꯡꯕꯨ ꯈꯧꯔꯥꯡꯒꯗꯤ ꯏꯁꯤꯡ ꯊꯛꯑ ꯐꯩ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯥ ꯍꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ ꯍꯥꯎꯋꯥ ꯏꯪꯊꯝꯊꯥꯒꯤ ꯍꯤꯟꯖꯥꯡꯅ ꯍꯥꯎꯔꯦ ꯏꯪꯊꯝꯊꯥ ꯂꯩꯔꯤꯕꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯔꯁꯨ ꯅꯨꯡꯗꯥꯡꯗꯤ ꯀꯕꯛ ꯀꯕꯛ ꯏꯪꯉꯤ ꯅꯨꯡꯉꯥꯏꯅ
กิดย่าวaina mukbang nam se di ma samai khoto sawat pada mukbang nam basi mu jaw ning de mai ani su de camera maning da di live ta sak u da bada di afau sadra mana haijel limi singju jaw su ma di ko nam chai cam jaw mi mai kot na basi jong yo no patro isa para lo singju charo mem saksa matam da khara somai niksal lo jam cha bani isa niksal chaw jam chak thang man hảo đấy mấy em anh nga sẽ tàu nó thùng mình tê thảo ta na ngap nó kabak tàu thô ga lâu thuê na mung tăng tani thảo sao da hapa ola du loi ga mem sẽ punna thuồng ini mem tàu là mai đi nga mà tung qua rau da bazar de rồi mai nga mà tung mani khando ga happy ni abi ga jam pamenga min kari sapriya bachcha walam sapriya hay nganu thùng mà để mà pizza rồi đi mà nga jam pa mani na nganu đấy loi cha tai jate 나래 나 좀 짝짜라보 파밍기 खेती ꯌꯥꯝ ꯐꯖꯩ 모록시디 ngamoy अर्दिता होगिसु मोय खेतीदो फजै अर्दिता अंतरा अगरतलागिदो मोयसु खेती फजै हिंगोन जाम फजै हिंगोन पोसे हिंदो कोरिया खतंग थारो mai cốt chăn là phải mém lồi hả đấy mèm khả năng có ngài rồi ai đi mà thạc Hawaii thạc kia mà cu tôi làm pa mình nhang sẽ cái cha thôi vợ cháu không khăng đây kari khang ne ba không cho cái rồi ai nó cái gì khăng đây rồi mayam Korean style không sao nữa dài chaning bara mayam sini chaning ji
ꯑꯩ ꯇꯥꯅꯤꯡꯉꯦ ꯑꯩ ꯇꯥꯅꯉꯥꯏ ꯃꯣꯏꯒꯤ ꯆꯣꯞ 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 ꯂꯥꯎ ꯆꯥꯕꯗꯣ ꯑꯩꯒꯤ ꯃꯥꯛꯁꯦ ꯃꯥꯅꯀ ꯂꯧꯔꯗꯅ ꯃꯥꯏꯕ ꯃꯨꯛꯕꯥꯡꯁꯦ ꯑꯩꯒꯤꯅꯦ ꯏꯃꯥ ꯍꯥꯏꯕ ꯑꯦꯜꯕꯤ ꯁꯥꯟꯅꯕꯗꯤ ꯃꯥꯒꯤꯅꯦ ꯀꯌꯥꯝ ꯁꯤꯡꯗ꯭ꯔꯥ ngasi hinjangse ngase mix ni fulkobine ꯑꯗꯩꯗꯤ hawai thrakne alune khamin sinbi ama hapaga haure ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯈꯇꯪ ꯁꯤꯅꯤꯌꯔꯗꯤ ꯁꯤꯅꯤꯌꯔꯅꯤ ꯏꯆꯦ ꯀꯦꯕꯣꯂꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯕꯁꯦ ꯀꯃꯦꯟ ꯁꯨꯝ ꯍꯜꯂꯛꯏ ꯃꯥ ꯈ꯭ꯋꯥꯛ ꯌꯥꯝꯕꯅꯤ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯌꯥꯝꯕꯗꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯜꯂꯛꯏ ꯀꯦꯅꯦꯗꯥꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯨ ꯍꯜꯂꯛꯏ ꯑꯗꯣ ꯃꯣꯏꯗꯣ ꯏꯁꯥ ꯃꯤꯇꯩ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯏꯅꯥꯎ ꯑꯅꯧꯕꯁꯤꯡ ꯂꯩꯔꯒꯁꯨ ꯀꯦꯅꯦꯗꯥꯒꯤ ꯄꯨꯟꯁꯤꯒ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯣꯂꯥꯒꯤ ꯍꯥꯎꯔꯦꯗꯣ ꯑꯗꯨꯗꯨꯒ ꯃꯣꯏꯗ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯃꯣꯏꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯣꯏꯁꯨ ꯅꯣꯏꯗ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯃꯣꯏ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯐꯩꯌꯦ ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯗ ꯀꯩꯅꯣ ꯌꯥꯎꯗꯦ ꯑꯐꯥꯎ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯏꯒꯣꯗꯣ ꯌꯥꯝ ꯌꯥꯎꯗꯦ ꯃꯣꯏꯗ ꯐꯩ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯤꯑꯕ ꯀꯦꯕꯣꯂꯥꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯈꯤꯕꯒ ꯃꯥ ꯀꯃꯦꯟ ꯍꯜꯂꯛꯏ ꯏꯆꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯦꯕꯣꯂꯥ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯎꯅ ꯀꯦꯅꯦꯗꯥꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯅꯤꯃꯛ ꯅꯨꯡꯁꯤ all girlfriend mi chajokma in fish bijak ꯃꯨꯊꯠꯀꯦ ꯅꯪꯅ ꯍꯥꯏꯗꯣ ꯅꯥꯈꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯃꯨꯊꯠꯀꯦ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯂꯥꯎꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯂꯥꯎꯔꯗꯤ ꯃꯨꯊꯠꯇꯣꯏꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯇꯛꯁꯟꯕꯁꯦ ꯌꯥꯝ ꯌꯥꯡꯕꯅꯤ ꯃꯥꯏ ꯇꯛꯁꯟꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯗꯦ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ ꯃꯥꯅ ꯃꯅꯝ ꯅꯝꯃ ꯇꯣꯛꯄ ꯅꯤꯄꯥꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯝ ꯅꯝꯃ ꯇꯣꯛꯄ ꯅꯤꯄꯥꯅꯦ ꯐꯣꯟ ꯂꯥꯛꯏ ꯀꯅꯥꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯐꯣꯟꯗꯣ ꯊꯥꯡꯍꯜꯂꯣ ꯑꯩꯒꯤꯁꯤꯒ ꯗꯤꯁꯇꯥꯔꯕ ꯑꯣꯏꯗꯣꯔꯦ ꯑꯩꯅ ꯋꯥꯔꯧꯕꯤꯒꯅꯨ फोन ऐसे तोर फोन ता उठा कि कार फोन नहीं था हमें यूट्यूब करते ऐसे कैप्शन करके मैम मा ऑफिस लगे आए मा थेंगे मैम लोशन लगे आए दो इनाव मैम नई चैनल से बु नुक्सिबिदुना शेयर तौबियो लाइक तौबियो अदुगैदी नुक्सि नुक्सिबा कमेंट पिबियो मैम दो माय ऑल गारो फ्रेंड्स लैदी ज्योति दीदी मिस्टर Lobar Jimumen my all girlfriend मिथिला दुगैदी ज्योति दीदी है और मेरा सारा दोस्तों को मैं दूर से नमस्ते प्रणाम करती हूँ अमर डलीजन ये मेरा इंडिया VS जी नमस्ते मेरा इंडिया चमन मेरा इंडिया आई लव माई इंडिया जय हिंद जय भारत आई लोरे मैम I am going office मैम मा लोय खरे आई तब चागे मैम से रिमोट ब्लूटूथ से को फला मेट पदा ऑफ ओइदेबा ngak मेटलगा दai on होला दुलंगा मेट ताबा दोइदो ओइनेबा ꯀꯌꯥꯝ ꯖꯥꯡ ꯆꯥꯏ ꯃꯥꯗꯤ ꯑꯩꯗꯤ ꯖꯝꯖꯥꯡ ꯆꯥ ꯉꯝꯗꯦ ꯉꯥ ꯊꯣꯡꯉꯗꯤ ꯑꯇꯩꯁꯨ ꯇꯞ ꯆꯥꯅꯦꯕ ꯃꯌꯥꯝ ꯑꯩꯁꯦ ꯍꯔꯤꯕꯣꯞ ꯌꯥꯎꯔꯦ
ꯑꯩꯅ ꯆꯥꯎꯅ ꯀꯛꯏꯕ ꯆꯥꯒꯦꯅ ꯍꯔꯤꯕꯣꯞ ꯍꯔꯤꯕꯣꯞꯅꯤꯁꯦ ꯃꯌꯥꯝ ꯍꯔꯤꯕꯣꯞ ꯃꯥ ꯍꯧꯒꯠꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯤꯟꯖꯥꯡ ꯂꯦꯝꯃꯝꯃꯦ ꯑꯗꯨ ꯂꯦꯝꯃꯦ ꯑꯩ ꯃꯥꯏꯕ ꯌꯥꯎꯕꯨ ꯌꯥꯎꯗꯦ ꯑꯩ ꯄꯨꯈꯝꯁꯦ ꯂꯣꯟꯁꯤꯟꯈ꯭ꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯈꯇꯪ ꯆꯤꯡꯍꯟꯒꯦꯕ ꯃꯤꯗꯤꯜ ꯇꯥꯍꯟꯒꯦꯕ ꯉꯁꯥꯏ ꯃꯥ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥꯏ ꯆꯤꯌꯥꯔꯁꯦ ꯑꯃꯨꯛ ꯐꯝꯃꯨꯔꯒꯦ ꯑꯩ ꯆꯤꯌꯥꯔꯁꯦ ꯍꯧꯒꯠꯂꯒꯦ ꯃꯥꯏ ꯆꯤꯌꯥꯔꯁꯦ ꯑꯃꯨꯛ ꯐꯝꯃꯨꯔꯒꯦ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯌꯥꯝ ꯑꯩ ꯃꯥ ꯍꯧꯒꯠꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯂꯣꯏ ꯆꯥꯡꯉꯝꯒꯅꯦ ꯊꯥꯗꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯩ ꯃꯥꯏ ꯀꯣꯠꯅꯕꯁꯦ ꯏꯟꯁꯤꯟꯒꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯌꯥꯝ ꯆꯥ ꯉꯝꯗꯕꯅꯤꯅꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯀꯌꯥ ꯃꯑꯣꯡ ꯇꯥꯗꯦ ꯑꯗꯨꯅ ꯑꯩ ꯃꯥꯏ ꯃꯇꯦꯡ ꯂꯧꯖꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯗꯤ ꯌꯥꯗꯦꯅꯦ ꯀꯅꯥ ꯂꯥꯛꯇꯦ ꯅꯪ ꯐꯣꯟ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯆꯥꯕ ꯂꯣꯏꯕꯒ ꯗ꯭ꯌꯨꯇꯤ ꯆꯦꯟꯈꯤꯗꯣꯔꯦ ꯆꯠꯂꯣ ꯑꯣꯐꯤꯁꯇꯣ ꯃꯣꯏ ꯃꯁꯨ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯨꯅꯦ ꯑꯌꯨꯛꯀꯤ ꯂꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ MD ꯐꯣꯟ ꯂꯥꯛꯏꯕ MDꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯍꯥꯏꯔꯣ ꯗꯥ ꯕꯨꯡꯉꯣꯗ ꯃꯌꯥꯝ ꯁꯤꯗ ꯆꯥꯔ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯁꯣꯝꯗꯩꯁꯦ ꯆꯥ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯁꯥꯝꯂꯣꯝꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯗꯛ ꯗꯛ ꯉꯥꯡꯉꯦꯕ ꯗꯛ ꯗꯛ ꯍꯥꯏꯗꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯂꯣꯟꯗ ꯏꯆꯤꯜ ꯏꯅꯥꯎꯅ ꯈꯣꯟꯗꯣ ꯅꯧꯔꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯅ ꯈꯣꯟꯁꯦ ꯈꯔ ꯖꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯑꯝꯇ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯝꯇ ꯂꯥꯛꯑꯣꯏ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯑꯩ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯆꯥ ꯄꯥꯝꯗꯦ ꯁꯤ ꯆꯥꯔꯒ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯇꯔꯝꯃꯣ ꯃꯌꯥꯝꯗ ꯁ꯭ꯋꯦꯇꯔ ꯗꯕꯜ ꯗꯕꯜ ꯂꯤꯠꯂꯤꯅꯦ ꯃꯌꯥꯝ ꯑꯣꯐꯤꯁꯇ ꯑꯝꯇꯪ ꯀꯞꯈꯥꯏꯔꯨꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯣꯏ ꯃꯌꯥꯝ LB ꯇꯧꯔꯒꯦ ꯍꯥꯏꯕꯅꯦ ꯍꯣꯔꯦꯟ LB ꯁꯥꯟꯅꯒꯅꯤꯀꯣ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯑꯣꯜ ꯐ꯭ꯔꯦꯟ ꯒꯥꯔꯣ ꯐ꯭ꯔꯦꯟ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯕꯥꯏ ꯕꯥꯏ ꯑꯥꯏ ꯑꯦꯝ ꯒꯣꯏꯡ ꯑꯣꯐꯤꯁ ꯃꯤꯇꯩ ꯃꯌꯥꯝ ꯉꯥ ꯀꯥꯞꯊꯣꯛꯎꯈꯤꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯥꯡꯃꯟꯅ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯇꯞ ꯆꯥꯅ ꯋꯥꯔꯧꯕꯤꯅꯨ ꯏꯅꯥꯎ ꯃꯌꯥꯝ ꯅꯆꯦꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗꯅꯤ ꯇꯧꯗꯣꯏꯗꯣ ꯁꯞꯄꯣꯔꯠ ꯃꯉꯣꯟꯗ ꯇꯧꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯣꯏꯌꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯏꯁꯦ ꯍꯣꯏ ꯅꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯅꯆꯦꯁꯤ ꯆꯥꯕꯁꯦ ꯌꯥꯝ ꯉꯝꯖꯗꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯅꯆꯦꯕꯨ ꯆꯤꯡꯈꯠꯄꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯑꯗꯣ ꯅꯆꯦꯁꯨ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯥ ꯃꯌꯥꯝꯗ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯣ ꯆꯥꯛꯁꯤꯗꯤ ꯍꯟꯗ ꯂꯦꯝꯗꯣꯔꯦ ꯋꯥꯔꯧꯕꯤꯅꯨ
ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯂꯥꯏꯒ ꯕꯤꯖꯦꯟꯒꯅ ꯆꯥꯕ ꯌꯥꯝ ꯖꯦꯡ ꯅꯨꯡꯉꯥꯏꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯂꯥꯡꯈꯠꯂꯗꯤ ꯃꯣꯏꯗꯤ ꯍꯦꯟꯗꯣꯏꯅꯤ ꯃꯥ ꯁꯥꯎꯅꯤꯡꯉꯤ ꯃꯉꯣꯟ ꯊꯥꯒꯠꯇꯦꯅ ꯆꯠꯂꯨꯈꯤꯒꯦ ꯑꯧ ꯍꯦꯜꯃꯦꯠꯇꯤ ꯑꯩ ꯂꯥꯛꯏꯁꯤꯅꯅꯦ ꯄꯤꯔꯣ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯈꯨꯠꯁꯦ ꯈꯛꯇꯪ ꯍꯥꯝꯒꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯇꯤꯁꯨꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯂꯥꯡꯕꯗ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯉꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯛꯁꯦ ꯂꯦꯝꯖꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯆꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩ ꯏꯅꯥꯎꯁꯤꯡꯗꯅꯤꯀꯣ ꯅꯆꯦ ꯍꯥꯏꯖꯔꯤꯕꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯁꯤꯅꯤꯌꯔꯁꯨ ꯌꯥꯎꯖꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯩ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯗꯩꯗꯤ ꯑꯅꯧꯕ ꯀꯥꯡꯕꯨꯅ ꯑꯅꯧꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯆꯥꯛꯁꯦ ꯈꯇꯪ ꯄꯨꯊꯣꯛꯆꯔꯒꯦ ꯑꯩ ꯆꯥꯕ ꯉꯝꯖꯗꯦ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯇꯪ ꯌꯥꯝ ꯄꯨꯊꯣꯔꯛꯄꯅꯤ ꯆꯥꯕ ꯉꯝꯖꯗ꯭ꯔꯦ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯊꯪꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯅ ꯉꯥꯅꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯥꯅꯨ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯏꯅꯥꯎ ꯕꯤꯖꯦꯟꯒꯤ ꯌꯦꯔꯨꯝꯗ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤ ꯍꯥꯏꯔꯒ ꯅꯆꯦꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯖꯔꯤ ꯃꯊꯪ ꯃꯨꯛꯕꯥꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯊꯪ ꯑꯅꯧꯕ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯦꯡꯖꯔꯛꯀꯦ ꯃꯊꯪꯗꯤ ꯑꯩ ꯉꯥꯅꯨ ꯍꯥꯟꯅ ꯇꯧꯒꯦ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯃꯨꯠꯊꯠꯆꯔꯒꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯃꯦꯜꯂ ꯑꯣꯟ ꯇꯧ ꯇꯥꯕ ꯑꯗꯨꯒ ꯑꯩꯁꯤ